ꯀꯩꯐꯥꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯃꯟꯕꯗꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯃꯂꯌꯥ ꯆꯪꯉꯛꯇꯨꯅ ꯋꯥ ꯍꯪꯂꯗ꯭ꯔꯗꯤ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯛꯏ꯫ ꯀꯩꯐꯥꯅ, "ꯏꯇꯩꯃ, ꯑꯩꯈꯣꯏ ꯑꯃꯨꯡꯗꯤ?" "ꯑꯣꯐꯤꯁꯇ ꯆꯠꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯏꯇꯩꯃ ꯀꯔꯤ ꯁꯦꯝꯕꯤꯔꯛꯎꯒꯦ?" "ꯌꯥꯔꯅꯤꯗ ꯏꯇꯩꯃ, ꯀꯔꯤꯝ ꯁꯦꯝꯃꯛꯇ꯭ꯔꯁꯨ꯫ ꯑꯩꯅ ꯁꯣꯛꯇꯅ ꯂꯩꯕꯁꯤꯗ ꯌꯥꯝꯕꯨꯡꯍꯣꯏꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ." ꯃꯂꯌꯥꯗꯨ ꯅꯣꯛꯁꯤꯟꯅꯔꯒ, "ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣꯗ? ꯃꯥꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯔꯤꯝ ꯁꯦꯝꯃꯛꯀꯅꯨ ꯍꯥꯏꯔꯕꯅꯤꯅ ꯏꯇꯩꯃ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ?" "ꯍꯣꯏ." ꯃꯂꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥ ꯁꯛꯐꯝꯗꯨ ꯈꯪꯑꯣꯟ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯛꯑꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯀꯥꯗꯨꯒꯤ ꯃꯩꯗꯨ ꯊꯥꯜꯂꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯐꯣꯇꯣꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯕꯗꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ꯫ ꯃꯩꯁꯥꯁꯤꯅ ꯆꯥꯛꯊꯦꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯗꯅ ꯁꯦꯟꯅꯕ ꯉꯝꯒꯗꯕꯗꯤ ꯅꯣꯡꯁꯥꯕꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ." ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯉꯥꯟꯕ ꯑꯣꯏꯔꯝꯕꯗꯨꯗ, "ꯍꯜꯂꯣ, ꯉꯥꯟꯕ. ꯅꯣꯡꯁꯥꯕꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯅ ꯁꯅꯥꯔꯦꯝꯕꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯁꯣꯏꯗ꯭ꯔꯕꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ? ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯣ ꯁꯤꯕꯣ? ꯑꯗꯨꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ? ꯅꯪ ꯂꯩꯁꯤꯗꯤ? ꯉꯥꯟꯕ, ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯀꯩꯒꯤꯅꯣ ꯊꯃꯣꯏ ꯑꯗꯨ ꯀꯟꯕ ꯁꯥꯔꯤꯗꯨꯕꯣ? ꯃꯥꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯣꯏꯈꯤꯕꯗ ꯅꯪ ꯌꯦꯡꯉꯝꯒꯗ꯭ꯔꯣ? ꯆꯥꯎꯊꯣꯛꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯕꯤꯒꯦ, ꯅꯪꯒꯤ ꯅꯄꯨꯛ ꯂꯤꯁꯤꯡ ꯄꯣꯛꯑꯁꯨꯅꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯤꯒꯨꯝꯕꯗꯤ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯉꯔꯣꯏ꯫ ꯑꯩ ꯈꯪꯉꯤ ꯃꯥꯒꯤ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ꯫ ꯌꯥꯔꯦ, ꯑꯩ ꯊꯝꯃꯒꯦ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯀꯣꯛ ꯂꯩꯈꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯔꯝꯒꯦ, ꯇꯨꯡꯗ ꯇꯛꯁꯤ ꯁꯣꯜꯍꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯀꯩꯐꯥ ꯃꯊꯟꯇ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ꯫ ꯅꯣꯡꯁꯥꯕꯅ ꯒꯥꯔꯤꯗꯨ ꯐꯅ ꯀꯟꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯁꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯝꯗꯦ꯫ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯂꯟꯂꯩꯃꯁꯨ ꯁꯨꯝ ꯄꯥꯈꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯅꯣꯡꯁꯥꯕꯗ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ?" "ꯁꯦꯜꯗꯤ ꯐꯅ ꯄꯥꯏꯔꯝꯒꯅꯤ. ꯑꯗꯣ ꯁꯤꯃꯇ ꯁꯤꯟꯗꯣꯛꯄ ꯌꯥꯗ꯭ꯔꯣ?" "ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯒꯤ ꯀꯥꯏꯅꯕ ꯉꯝꯗ꯭ꯔꯦꯅꯦ, ꯑꯗꯨꯏꯅꯤ." "ꯂꯦꯛꯃꯟꯈ꯭ꯔꯦꯗ ꯀꯔꯤꯅꯣ? ꯑꯗꯣ ꯁꯤ ꯇꯣꯛꯈ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯀꯃꯥꯏꯅ ꯇꯧꯕꯕꯨ ꯀꯩꯅꯣ? ꯆꯦꯟ ꯇꯥꯕꯅꯤ ꯀꯩꯅꯣ." "ꯀꯔꯤꯕ? ꯋꯥꯊꯤ ꯉꯥꯡꯅꯨ ꯗꯣꯛꯇꯔ." "ꯅꯪ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯅꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯔꯤꯅꯣ? ꯐꯨꯕꯗ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯗꯅ ꯑꯩꯗꯪꯅꯤ ꯃꯥꯡꯖꯗꯧꯕ." "ꯉꯝꯃꯣꯏꯀꯣ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩ ꯊꯤꯜꯂꯣ ꯗꯣꯛꯇꯔ, ꯅꯠꯇ꯭ꯔꯒ ꯑꯩ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯉ ꯆꯠꯈ꯭ꯔꯒꯦ. ꯚꯔꯥ ꯄꯤꯔꯛꯑꯣ, ꯑꯃꯨꯛ ꯁꯤꯡꯕꯤꯔꯛꯀꯦꯕ." "ꯀꯔꯥꯏꯗꯒꯤ ꯒꯥꯔꯤꯗ, ꯀꯅꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯒ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪ? ꯒꯥꯔꯤ ꯆꯦꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯣ." "ꯌꯥꯔꯣꯏ, ꯑꯩ ꯊꯤꯜꯂꯣꯕ." "ꯑꯝꯇ ꯉꯥꯏꯈꯣꯁꯤ, ꯒꯥꯔꯤꯅ ꯒꯥꯔꯤ ꯌꯥꯗꯕꯅꯤ." "ꯅꯪꯅ ꯇꯧꯁꯤꯟꯅꯔꯒ ꯑꯩ ꯐꯥꯕꯤꯔꯤ ꯅꯠꯇ꯭ꯔꯣ? ꯑꯕꯣ, ꯄꯥꯕꯨꯡ, ꯑꯩ ꯂꯧꯕ ꯂꯥꯛꯑꯣ." "ꯇꯨꯃꯤꯟ ꯂꯩꯌꯨꯃꯤ ꯅꯪꯕꯨ, ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏꯁꯤ ꯎꯗ꯭ꯔꯣ ꯅꯪꯕꯨ?" "ꯅꯪꯒꯤ ꯐꯣꯟꯀꯥꯁꯦ ꯑꯩ ꯄꯥꯝꯗꯦꯁꯦ. ꯄꯥꯏꯕꯁꯨ ꯍꯩꯔꯣꯏꯗꯕꯁꯤꯗ ꯊꯣꯛ ꯇꯧꯔꯒ ꯑꯩꯕꯨ ꯄꯪꯉꯦꯅ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯥ?" ꯐꯅ ꯀꯨꯏꯅꯅꯤ ꯉꯥꯡꯕꯋꯣ ꯀꯞꯄꯋꯣ ꯇꯧꯗꯅ ꯂꯩꯔꯤꯗꯨ꯫ ꯀꯥꯏꯅꯊꯪꯗ ꯒꯥꯔꯤꯗꯨꯁꯨ ꯌꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯗꯤ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯂꯟꯂꯩꯃ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯍꯦꯛ ꯄꯣꯝꯈꯩ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃꯗ ꯑꯣꯟꯊꯣꯛꯂꯒ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯄꯨꯁꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯉꯥꯟꯕ ꯍꯣꯏꯗ ꯄꯨꯔꯛꯄꯅꯤ꯫ ꯁꯅꯥꯔꯦꯝꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯟꯂꯩꯃꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯉꯥꯟꯕꯁꯨ ꯍꯜꯂꯛꯇꯨꯅ ꯆꯪꯉꯛꯏ꯫ "ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯅꯪꯅ ꯄꯨꯔꯛꯏ ꯍꯥꯏꯔꯤꯁꯤꯅ? ꯈꯪꯅꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕ?" "ꯈꯪꯅꯕꯒ ꯍꯧꯕ ꯅꯠꯇ꯭ꯔꯤꯗ. ꯇꯨ, ꯑꯩꯒꯤ ꯐꯖꯇꯣꯟꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ." "ꯅꯄꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯒꯥꯔꯤꯁꯦ ꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯀꯥꯟꯅꯕ ꯍꯦꯛꯇ ꯂꯧꯕꯒꯤ ꯋꯥꯅꯤꯅꯦ." "ꯅꯠꯇꯦ, ꯀꯔꯤ ꯂꯝꯗꯩꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ." "ꯑꯩꯅ ꯍꯦꯜꯊ ꯀꯦꯝꯞ ꯆꯠꯂꯨꯕ ꯃꯐꯝꯗꯨꯗꯒꯤꯅꯤ." "ꯅꯪꯗꯤ ꯃꯤ ꯂꯥꯌꯦꯡ ꯆꯠꯂꯤꯔꯥ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤꯔꯣ?" "ꯑꯅꯤꯃꯛꯅꯤ ꯀꯩꯅꯣ. ꯆꯪꯉꯁꯤ ꯂꯥꯎꯁꯦ." ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯂꯟꯂꯩꯃꯗꯨ ꯁꯅꯥꯔꯦꯝꯕꯤꯗ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯅ ꯄꯥꯎ ꯇꯝꯃꯒ ꯂꯩꯔꯝꯃꯤ꯫ "ꯆꯦ, ꯈꯪꯅꯕꯁꯨ ꯐꯖꯅ ꯈꯪꯅꯕ ꯅꯠꯇ꯭ꯔꯤ. ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ.
ꯂꯩꯃꯤꯟꯅꯔꯕ ꯃꯇꯩ ꯃꯅꯥꯎ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯅꯗ꯭ꯔ ꯃꯇꯝꯁꯤꯗ ꯑꯩ ꯀꯃꯥꯏ ꯃꯉꯣꯟꯗ ꯊꯥꯖꯧ ꯍꯥꯏꯔꯤꯅꯣ? ꯌꯨꯝꯗꯁꯨ ꯑꯕꯣꯛ ꯑꯅꯥꯕꯤ ꯑꯃꯁꯨ ꯂꯩꯍꯧꯔꯤ. ꯁꯤꯗꯕꯨ ꯆꯦ ꯑꯩ ꯀꯃꯥꯏꯅ ꯋꯥꯈꯜ ꯈꯜꯂꯣꯏꯗꯣꯏꯅꯣ? ꯁꯅꯔꯦꯝꯕꯤꯅ ꯅꯣꯡꯁꯥꯕꯒꯤ ꯃꯒꯨꯟꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ. ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ. ꯃꯥꯒꯤ ꯏꯃꯨꯡꯅꯗꯤ ꯑꯩꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏ. ꯁꯅꯔꯦꯝꯕꯤꯗꯨ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩ. ꯅꯣꯡꯁꯥꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯪ ꯂꯩꯃꯤꯟꯅꯗꯣꯏꯁꯤ ꯀꯅꯥꯒꯅꯣ? ꯑꯩꯒ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯅ ꯌꯥꯔꯗꯤ ꯄꯥꯝꯃꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯇꯝ ꯈꯔ ꯀꯣꯏꯅꯗꯅ ꯂꯩꯕ ꯄꯥꯝꯃꯤꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ. ꯁꯅꯔꯦꯝꯕꯤꯅ ꯅꯣꯡꯁꯥꯕ ꯀꯔꯤꯅꯣꯍꯦ? ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯅꯤ. ꯏꯪꯅ ꯉꯥꯡꯅꯧ. ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯍꯜ ꯑꯁꯣꯟꯕ ꯂꯩꯍꯧꯕꯗꯨꯒꯤ ꯄꯥꯈꯠꯇꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ. ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯒꯠꯂꯤꯗꯨꯕꯣ? ꯅꯣꯡꯁꯥꯕ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯐꯝꯈꯤ. ꯉꯥꯟꯕꯅ ꯁꯅꯔꯦꯝꯕꯤꯗ ꯂꯟꯂꯩꯃꯕꯨ ꯃꯅꯨꯡ ꯊꯪꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯏ. ꯁꯅꯔꯦꯝꯕꯤꯅ ꯂꯟꯂꯩꯃꯕꯨ ꯄꯨꯁꯤꯟꯈ꯭ꯔꯤ. ꯉꯥꯟꯕ ꯅꯣꯡꯁꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯛꯏ. ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯐꯤ ꯍꯦꯛ ꯀꯥꯃꯗꯅ. ꯅꯪ ꯑꯣꯏꯔꯁꯨ ꯁꯥꯎꯔꯅꯤ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯁꯦ. ꯍꯣꯏꯁꯦ, ꯅꯪꯁꯨ ꯆꯨꯝꯃꯤ, ꯃꯥꯁꯨ ꯂꯥꯟꯗꯦ. ꯌꯥꯔꯤꯁꯦ. ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯃꯦꯘꯆꯟꯗ꯭ꯔꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯕꯨ. ꯃꯈꯣꯏ ꯕꯕꯥ, ꯂꯥꯞꯀꯦꯔꯥ ꯅꯛꯀꯦꯔꯥ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯕꯅꯤ. ꯃꯈꯣꯏ ꯑꯊꯥꯞꯄꯒꯤ ꯃꯤꯁꯤ ꯖꯨꯠ ꯆꯥꯕꯗꯤ ꯋꯥꯠꯄꯅꯤꯅꯦ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯕ ꯏꯋꯥꯠ ꯋꯥꯠꯄꯒꯤꯔ ꯀꯔꯤꯅꯣ? ꯌꯥꯔꯦꯗ ꯃꯈꯣꯏ ꯕꯕꯥ. ꯃꯤꯁꯤꯡ ꯊꯥꯅꯗꯕꯗꯣ ꯈꯔ ꯇꯣꯛꯎ. ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ. ꯍꯣꯏꯗ, ꯑꯣꯖꯥ ꯅꯨꯄꯤꯅ ꯍꯥꯏꯔꯗꯤ ꯆꯨꯝꯖꯔꯝꯃꯅꯤꯁꯦ. ꯉꯥꯡꯕꯤꯍꯧꯔꯣ ꯉꯥꯡꯕꯤꯍꯧꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ. ꯂꯟꯂꯩꯃ ꯍꯣꯏꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯕꯥꯛ ꯆꯥꯎꯗꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯈꯩ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯟꯂꯩꯃꯒꯤ ꯃꯅꯦ ꯑꯇꯣꯝꯕꯤꯗꯨꯒ ꯃꯥꯃꯗꯨꯒꯁꯨ ꯂꯥꯛꯂꯤ. ꯃꯅꯦꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯂꯟꯂꯩꯃꯒꯤ ꯃꯕꯣꯛꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯀꯞꯄꯅꯨꯁꯤ. ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ. ꯍꯌꯦꯡꯁꯨ ꯌꯥꯍꯧ ꯉꯟꯒꯦ ꯍꯥꯏꯔꯛꯀꯅꯤ. ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ. ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯅꯪꯕꯨ. ꯏꯃꯥ, ꯁꯤꯃꯤ. ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯜꯂꯅꯤꯕ. ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯊꯦꯝꯂꯒ ꯄꯨꯁꯤꯟꯈ꯭ꯔꯤ. ꯌꯨꯝꯊꯪꯅꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯤ. ꯂꯟꯂꯩꯃꯒꯤ ꯃꯥꯃꯗꯨꯅ ꯂꯩꯕꯥꯛ ꯆꯥꯎꯗ ꯍꯥꯏꯔꯛꯏ. ꯂꯩꯕꯥꯛ ꯆꯥꯎ, ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯏꯆꯥꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯞꯅꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤꯅꯦ. ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯦꯍꯦ. ꯑꯩꯅꯗꯤ ꯃꯥꯕꯨ ꯄꯛꯆꯥꯎꯗ ꯊꯥꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯃꯥꯅ, ꯍꯩ, ꯅꯪ ꯄꯛꯆꯥꯎꯒ ꯌꯥꯝꯅ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯇꯧꯔꯤꯗꯨ ꯑꯐꯕꯗꯤ ꯑꯣꯏꯔꯛꯂꯣꯏ. ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯩꯇꯅ ꯃꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯕꯨ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯇꯧꯒꯗꯕ ꯅꯠꯇꯦ. ꯅꯪ ꯋꯥꯈꯜ ꯇꯥꯎ. ꯂꯩꯕꯥꯛ ꯆꯥꯎ ꯁꯥꯎꯒꯠꯂꯛꯂꯒ, ꯑꯩꯒ ꯀꯅꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯗꯣ ꯏꯕꯥꯏꯅ ꯊꯤꯖꯤꯟꯐꯝ ꯊꯣꯛꯇꯦ. ꯍꯩ, ꯂꯩꯕꯥꯛ ꯆꯥꯎ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯅꯪ ꯑꯁꯥꯎꯕꯗꯨ ꯐꯥꯊꯧ. ꯌꯥꯔꯦ ꯚꯥꯏ, ꯍꯟꯕꯤꯔꯣ. ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯊꯟꯇ ꯂꯩꯍꯧꯒꯦ. ꯂꯟꯂꯩꯃꯒꯤ ꯃꯥꯃꯗꯨꯁꯨ ꯁꯥꯎꯔꯛꯇꯨꯅ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯃꯥ, ꯊꯣꯛꯂꯛꯎ, ꯆꯠꯁꯤ ꯂꯥꯎ. ꯃꯅꯦꯗꯨ ꯆꯦꯟꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ. ꯆꯠꯁꯤ ꯌꯨꯝꯗ. ꯏꯃꯥ ꯆꯥꯛ ꯆꯥꯍꯧꯔꯤ. ꯑꯁꯤ ꯂꯣꯏꯔꯒ ꯆꯠꯂꯁꯤ. ꯂꯩꯕꯥꯛ ꯆꯥꯎ, ꯅꯪꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯈꯟꯊꯔꯗꯤ ꯐꯒꯗꯕꯅꯤ. ꯈꯜꯂꯦ, ꯈꯟꯗꯕ ꯅꯠꯇꯦ ꯋꯥꯈꯜꯁꯤ. ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯤꯟꯐꯝꯁꯤꯡꯗꯨꯕꯨ ꯑꯩꯅ ꯀꯔꯝ ꯁꯤꯡꯒꯗꯧꯕꯅꯣ? ꯁꯤ ꯈꯟꯕꯗ ꯑꯩ. ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯊꯣꯛꯂꯤꯕ? ꯍꯥ, ꯀꯔꯤꯒꯤꯅꯣꯕ? ꯍꯥꯏꯌꯨꯅꯦ, ꯀꯌꯥꯝ ꯂꯧꯁꯤꯜꯂꯨꯔꯒꯦꯅꯦ? ꯌꯨꯝ ꯏꯪꯈꯣꯜ ꯀꯥꯏꯔꯕꯁꯨ ꯀꯣꯟꯅꯔꯔꯣꯏ ꯏꯆꯦ. ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯅ ꯌꯨꯝꯁꯤꯒꯤ ꯀꯥꯟꯅꯒꯗꯕ ꯅꯆꯥꯁꯤꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯁꯥꯕꯤꯗꯅ ꯇꯧꯈꯤꯕꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ. ꯏꯃꯥꯁꯨ ꯌꯨꯝꯁꯤꯗ ꯊꯃꯣꯏ ꯋꯥꯈꯜ ꯂꯩꯅꯥꯅ ꯃꯄꯨꯟꯁꯤ ꯇꯦꯜꯂꯕꯅꯤ. ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨ ꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ. ꯌꯨꯝꯊꯪꯅꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ. ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯈꯟꯗꯅ ꯆꯠꯈꯤꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯇꯥꯃꯣ. ꯅꯨꯄꯤꯗꯨꯅ ꯈꯟꯗ꯭ꯔꯁꯨ ꯅꯨꯄꯥꯗꯨꯅ ꯈꯜꯂꯒ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯗ ꯐꯖꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯈ꯭ꯔꯗꯤ ꯐꯩ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯔꯝꯃꯗꯤ ꯄꯛꯆꯥꯎꯒ ꯈꯔꯗꯤ ꯈꯦꯠꯅꯔꯅꯤ.
ꯄꯛꯆꯥꯎꯒꯕꯨ ꯆꯥꯡꯗꯝꯅꯔꯤꯕꯗꯨ ꯅꯪꯅ ꯍꯦꯟꯅ ꯇꯟꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯣꯛꯃꯤꯟꯅꯩ ꯅꯠꯇꯦ ꯃꯥꯕꯨ ꯊꯥꯏꯅ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯜꯂꯦꯅ ꯇꯧꯈꯤꯗꯥꯏꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯤꯅꯦ ꯍꯦꯔ ꯅꯪꯁꯨ ꯕꯁꯟꯇꯒꯤ ꯃꯆꯦ ꯑꯍꯜꯗꯨꯅꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ 9 ꯍꯥꯏꯕ꯭ꯔꯥ ꯑꯗ ꯆꯦꯜꯂꯛꯇꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯉꯥꯏꯅꯔꯒ ꯅꯨꯄꯤꯅꯁꯨ ꯂꯩꯅꯤꯡꯉꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯍꯧꯖꯤꯛꯅ ꯄꯨꯂꯤꯁ ꯑꯣꯏꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯗꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯅꯤ ꯑꯍꯥꯟꯕꯒꯤ ꯃꯆꯥꯒꯤꯗ ꯕꯁꯟꯇꯒ 10 ꯀꯥꯞꯄ ꯆꯠꯃꯤꯟꯅꯩ ꯐꯔꯦꯗ ꯃꯣꯏꯗꯤ ꯆꯤꯠ ꯂꯥꯎꯅ ꯂꯤꯊꯣꯛꯍꯧꯔꯤ ꯑꯩꯈꯣꯏ ꯂꯂꯩꯃꯁꯤꯅ ꯀꯝꯗꯧꯕ ꯈꯟꯕꯗ ꯑꯩ ꯆꯃꯝꯅꯔꯤ ꯃꯤ ꯈꯪꯅꯖꯕ ꯑꯃꯗ ꯆꯦꯜꯂꯤ ꯌꯥꯔꯤ ꯀꯩꯅꯣ ꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯌꯦꯜꯂꯛꯑꯗꯤ ꯃꯥꯗꯤ ꯏꯖꯠ ꯌꯥꯝꯅ ꯌꯥꯎꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕ ꯌꯥꯔꯦ ꯉꯧꯔꯁꯨ ꯌꯦꯡꯅꯤꯡꯗꯕ ꯁꯛꯇꯥ ꯑꯃ ꯍꯦꯛ ꯇꯥꯔꯗꯅ ꯃꯥꯏ ꯄꯛꯆꯥꯎ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯦ ꯅꯪꯗꯤ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯀꯔꯤꯒꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯣꯏꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯃꯔꯣꯜ ꯑꯃ ꯋꯥꯍꯩꯒ ꯈꯖꯤꯛ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯗꯦ ꯌꯥꯗꯦ ꯃꯩꯇꯩꯔꯣꯜ ꯌꯥꯝ ꯂꯨꯕꯅꯤ ꯈꯪꯖꯤꯜꯂꯨ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨ ꯅꯣꯛꯊꯣꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯘꯆꯟꯗ꯭ꯔꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯍꯟ ꯈꯔꯒ ꯂꯣꯏꯅꯔꯒ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ ꯃꯃꯧꯕꯨ ꯂꯧꯕ ꯂꯥꯛꯏ ꯅꯣꯡꯁꯥꯕꯒ ꯉꯥꯟꯕꯒꯗꯨ ꯁꯣꯐꯥ ꯀꯥꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯥꯏ ꯀꯔꯥꯏ ꯏꯃꯧꯗꯤ ꯉꯥꯟꯕꯅ ꯏꯃꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯣ ꯁꯅꯔꯦꯝꯕꯤꯒ ꯂꯩꯍꯧꯕꯅꯤ ꯃꯃꯥꯗꯨ ꯆꯪꯈ꯭ꯔꯦ ꯅꯣꯡꯁꯥꯕꯅ ꯃꯉꯛ ꯁꯝꯁꯨꯝ ꯄꯥꯏꯕꯗꯨꯗ ꯉꯥꯟꯕꯅ ꯌꯥꯍꯩ ꯊꯤꯔꯕꯣ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯅꯉꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯅ ꯉꯥꯟꯕꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯉꯥꯟꯕ ꯍꯣꯏꯁꯨ ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯅꯤ ꯅꯣꯡꯁꯥꯕ ꯐꯅ ꯀꯨꯏꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯍꯧꯏ ꯑꯄꯥꯏꯕ ꯅꯣꯡꯍꯧ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯑꯇꯠ ꯑꯈꯝ ꯍꯦꯛ ꯂꯩꯇ ꯀꯩ ꯍꯩꯊꯔꯛꯏ ꯐꯛꯂꯥꯡ ꯒꯥꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯣꯕꯥꯏꯜꯒꯤ ꯄꯨꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡ ꯑꯃ ꯇꯥꯒꯗꯧꯕ ꯃꯤꯅꯠ ꯈꯖꯤꯛꯇꯪ ꯉꯥꯏꯔꯝꯂꯤ ꯂꯟꯂꯩꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯅꯣꯡꯁꯥꯕ ꯊꯧꯅꯥ ꯈꯪꯐ ꯐꯒꯠꯂꯛꯏ ꯀꯥꯗꯨ ꯇꯝꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯉꯝꯗꯥꯏꯗꯗꯤ ꯊꯧꯅꯥ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯈ꯭ꯔ ꯃꯥꯜꯂꯤ ꯄꯥꯛ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯉꯝꯗꯦ ꯃꯤꯅꯠ ꯑꯃ ꯑꯅꯤ ꯍꯥꯡꯉꯨ ꯍꯥꯡꯅꯨ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯌꯦꯠꯅꯔꯕ ꯃꯇꯨꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯉꯛꯄꯗꯗꯤ ꯎꯔꯦ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯀꯅꯥꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯩꯗꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯝꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯄꯥꯛꯈ꯭ꯔꯕ ꯐꯃꯨꯡꯗꯨ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯁꯤꯟꯈ꯭ꯔꯦ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯅꯣꯡꯁꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗꯨꯝ ꯇꯧꯔꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯪꯕꯨ ꯀꯔꯝ ꯁꯦꯟꯅꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯍꯤꯞꯊꯔꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕ ꯁꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯃꯈꯨꯠꯅ ꯂꯧꯈꯠꯂꯒ ꯃꯅꯥꯀꯣꯡꯗ ꯌꯦꯞꯁꯤꯜꯂꯤ ꯈꯪꯍꯧꯗꯦ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯇꯨꯝꯊꯈꯤꯕꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯎꯊꯔꯛꯄꯗꯨꯗ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯏ ꯅꯣꯡꯁꯥꯕ ꯐꯝꯅ ꯐꯝꯅ ꯌꯦꯡꯂꯛꯄꯗ ꯂꯟꯂꯩꯃꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯁꯥꯕ ꯃꯊꯟꯇ ꯈ꯭ꯋꯥꯡꯒ ꯂꯣꯏꯅ ꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯨꯝꯁꯤꯟꯅꯔꯤꯔ ꯇꯁꯦꯡꯅ ꯇꯨꯝꯃꯤꯖꯥꯠꯂ ꯃꯁꯤꯕꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯀꯦ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ ꯐꯤ ꯑꯄꯥꯕ ꯑꯃ ꯂꯩꯔꯝꯂꯤꯗꯨ ꯂꯧꯔꯒ ꯃꯈꯥꯗ ꯊꯥꯔꯒ ꯑꯣꯏꯅ ꯍꯤꯞꯄꯤ ꯅꯣꯡꯁꯥꯕ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯉꯛꯑ ꯃꯥꯜꯂꯦ ꯍꯤꯞꯅ ꯍꯤꯞꯅ ꯂꯟꯂꯩꯃꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯉꯥꯟꯕꯅ ꯀꯧꯔꯛꯄꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯀꯥꯏꯈ꯭ꯔꯗꯨꯅ ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯉꯥꯟꯕ ꯏꯃꯥꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯍꯤꯡ ꯇꯨꯝꯍꯟꯗ꯭ꯔꯕ ꯀꯩꯅꯣ ꯐꯝꯐꯝꯅ ꯃꯪꯃꯪꯉꯤꯁꯤꯕꯨ ꯇꯥꯅꯤꯡꯗꯦꯗ ꯉꯥꯟꯕ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯗꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯣꯡꯁꯥꯕꯒ ꯀꯧꯔꯅꯨ ꯋꯥꯈꯜ ꯂꯩꯕ ꯑꯣꯏꯅ ꯀꯧꯔꯁꯦ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯅꯆꯥꯗ ꯍꯦꯛ ꯊꯣꯂꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥꯗꯨ ꯉꯥꯟꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯛꯑꯒ ꯅꯣꯡꯁꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯅꯣꯡꯁꯥꯕ ꯉꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯛꯏ ꯉꯥꯟꯕꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ ꯅꯣꯡꯁꯥꯕꯗ ꯀꯩꯐꯥ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯀꯅꯥꯒ ꯂꯥꯛꯀꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯊꯟꯇ ꯂꯥꯛꯄꯅꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ
ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯪꯅ ꯆꯦꯜꯂꯛꯑꯦ ꯍꯥꯏꯁꯤꯅ ꯅꯣꯡꯁꯥꯕ ꯉꯥꯟꯕꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯒ ꯅꯪꯕꯨ ꯈꯪꯒꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯤꯗꯦ ꯀꯅꯥꯏ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯊꯨꯒꯥꯏ ꯍꯥꯏꯔꯤꯁꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯀꯅꯨ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯕꯥꯅꯤ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯤ ꯅꯠꯇꯕ ꯑꯍꯦꯟꯕ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ ꯂꯩꯁꯨ ꯂꯩꯅꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯡꯒꯣꯏ ꯁꯅꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅꯥꯗꯤ ꯅꯠꯇ꯭ꯔꯥ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯕꯥꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯃꯇꯥꯡꯗ ꯅꯪ ꯈꯪꯉꯤ ꯃꯔꯝꯗꯨꯅ ꯅꯁꯥꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯀꯩꯐꯥ ꯅꯣꯡꯁꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯅꯣꯡꯁꯥꯕ ꯅꯣꯛꯂꯒ ꯅꯪ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯅꯪꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯕ ꯅꯣꯡꯁꯥꯕꯅꯤ ꯅꯔꯤꯜꯗꯤ ꯄꯥꯟꯗꯦ ꯃꯤꯒꯤꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯈꯪꯉꯐꯥꯎ ꯁꯦꯠꯇꯅ ꯂꯧꯒꯦ ꯈꯟꯗꯅ ꯖꯥꯠ ꯖꯥꯠꯀꯤ ꯂꯥꯂꯣꯡ ꯆꯠꯊꯔꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯃꯤꯄꯥꯡꯗ ꯑꯣꯏꯔꯤꯕ ꯑꯩꯒ ꯇꯤꯟꯅꯕꯅꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩꯀꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯅꯣꯡꯁꯥꯕ ꯃꯗꯨꯒꯤ ꯊꯨꯠ ꯂꯥꯎꯕ ꯑꯦꯛꯁꯀ꯭ꯌꯨꯁꯇꯣ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯧꯒꯦ ꯍꯥꯏꯗꯤ ꯇꯧꯔꯨꯁꯣ ꯀꯩꯐꯥ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤ ꯅꯣꯡꯁꯥꯕꯅ ꯃꯤꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯐꯣꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯊꯥꯔꯛꯏꯕꯅꯤ ꯀꯅꯥ ꯑꯣꯏꯅꯤ ꯈꯪꯕ ꯂꯩꯕ꯭ꯔꯥ ꯏꯔꯥꯏ ꯂꯥꯏꯕ ꯏꯅꯛ ꯅꯛꯄ ꯃꯤꯅꯤꯗ ꯐꯜꯉꯥꯛꯄꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯋꯥꯔꯛꯇ꯭ꯔꯤꯉꯩ ꯍꯦꯟꯁꯦꯛ ꯑꯝꯇ ꯇꯧꯅꯍꯧꯒꯦ ꯑꯩꯒ ꯉꯥꯟꯕꯅ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕꯒꯤꯅꯤ ꯀꯩꯅꯣ ꯑꯉꯥꯎꯕ ꯅꯣꯡꯁꯥꯕꯒꯤ ꯋꯥꯗꯨꯗ ꯉꯥꯟꯕꯁꯨ ꯀꯩꯐꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ